Arungarang si akoi Barak festival tauduna akoi Senapati da Manipur governor Ajay Kumar Bhala yauduna mai monolith ka hangduna pausing yaure mana phongdokhibada akoi Welan pauduna Barak festival na purup singi marakta leideba achetpa mari miyam da uthokle hayu phum sima akoi phonge aduga Sangai Express na festival na tourism setmilon sakhole le phum si phonge aduna ate pause singa su governor gi akoi mana phongdokhiba akoi statement miyam se phonge aduna Festival pangthokpa yam pai of course handaki Hornbill festival pangthokhiba Nagaland gi kisama daga tawgibadu kasu mogi ke thodokpa yamna ka henba magi variant culture kasu yamna koi sportsy hariba sing jaga ni santa khambira mani akoi Manipur de phacha jaga ni leisi kangkhui koi leidiba ate miyam tawduna orang ngai governor phongdokhiba Proof sing marakta leidiba chetpamani miyam do uthokle aduga khoi tourism na akoi maruina tourism sina festival tourism na seminar chakhole le habi phum thamok pusida isasu yamna nahawana sigi entrepreneur gi field sida changaktana ton ba ko idea mayam putoktuna Manipur daga se ahan ba khoi vegetable sing se door to door daga phangandana festivals ka likatana torakpani aduna Jay Kumar Bhala na phongdoi phum sida di kari mot pibining balai festival amagi magi pandam je hoye festival je taw se for example hayang je Tamilong da orange festival taw do ngai le re hoye romai gi satra gi organization na open invitation ba Facebook ta kai ga thagal le bum change clear agenda le bum change festival je na ta di festival taw je saka gi investment taw ga saka gi achievement hoina sum chakhi ba di akoi dia mangje ai ta se example Barak festival taw re se chai kya sure orange festival chai kya sure Serakong hatam je chai kya sure Tauraiba festival mayam sigi revenue je public to phangadam ne either akoi tourism footprint oina phangadam ni natraga income revenue natraga anoba investment oina phangadam ne akoi Manipura tawba festival sing sidi maroina Nagaland gi kenoda Hornbill festival do tawra matungda 250 crore gumba ma sanction taw male moi tourism develop tawna ba ko adugi adumaina akoi gisu kehani akoi gi Sangai festival da paisa chuk changre ticket ka kuda paisa suk lakhre natraga miyam gi pot suk yon gre habdu nataba adu nataba angle da foreign investment natraga national entrepreneur miyam chokwa entrepreneur leiba akoi gi IPO listed entrepreneur ga invest torpagi adu gi room duma akoi either tourism da oigira natraga ngasai gi hotel industry natraga akoi gi manufacturing natraga marketing anywhere da akoi gi investment ma lakko ma change ba ko akoi na sum festival tawraga Madugi forum the Swaya Tavida, which I couldn't Pali Belenga to give Mantri Natraga administration ring duna La Agasum festivals at our Torosum Basanam Pyramid Sakra Madu, whom came late, came Canada, and as my thumbs.